Impact News, Impact Headling program asibu miyang tabiriba mayambu ahanbada Joyshree Usham na tarap nokchari. Ngasi akoy na pujarakliba topic asi screening of breast cancer haibasini. Hiramasigi matangda ako pumarol thambinabagi damakta akoy studio da lengshin duna layriba expert si miyam da shaktakchagi. Mingoy na panjarabada Dr. Manoranjan Laiphrakpam, District Nodal Officer, National Program of Palliative Care, District Hospital, Chandel dagi. Dr. Butaram nokchari. Dr. akoy na Huziki matamda cancer laina dagi naba haibasi amna toina thengnaba laina makhala mani haitare doctor adagi adu ngasigi topic asidi screening of breast cancer haibnina hanbada khoina doctor dei khangjaning basi screening of cancer haibasi karino haibadu kupna thambiyo screening of cancer haibdi khoina cancer gi laina layo leitriba cancer nadriba normal population asida khoina cancer lairabra haina test tokthokpa amadi clinical examination tokthokpa asibu khoina screening of cancer hairaga khangnai khudam oina hairabada khoina nupi singda khwaidagi common oiba cancer breast cancer amadi cervical cancer asi screening tawraga moisi yamna ngantana khangdokpa phangnaga tanja adu khoida adugi khudong sabadu lauraga mukhoisi ngantana layeng biraga khoi cure tawbu ngami masi cancer ji last stage oitarga di cure kano lying basi amna waga ne duna early stage tadi masi phawang amagi chance leibanina aduna screening tawthoga khoina nadriba mioi singse sida khoina early screening tawthoga masna nadringai sida khoina pick up tawai tare masi boi khoina screening of cancer haga khang yam nungai doctor adu doctor hojiki cancer nagador male haina screening tawthokpaje asigi criteria di kari kari leibagi khoina screening cancer ama screening tawraga tawge haibagi criteria singti ihan hanbada most common oina it should be a real public health problem habdi cancer se yamna common oigadabneba samna har kanda khoi gi ina hajagi breast cancer cervical cancer natraga nupa da haraga na khoi gi lungs cancer prostate cancer asigumba oigadaba hadi uncommon oiba cancer sing se khoina screen tawbugi protocol da leijade number 1 point number 2 it should be acceptable to the public habdi khoina screening test natraga tool se akhoi gi population sina accept tawgadabane number 3 ta adu mase cost effective oiba habdi yamna tangba akhoi gi testing tawba se akhoi screening test da sina de yamna hongba adu worldwide oina Manipur da su adu Africa da su haiba prithvi mafam sinba thungna akhoi gi sinaba yaba adu test makhal oigadaba adu akhoi kaiguma cancer screen tawre na khalasi maduda akhoi cancer se treat tawna samna har kanda hidak natraga surgery oiba yai chemotherapy oiba yai radiotherapy oiba yai masi leitraga di madugi cancer se akhoi screen tawba yade akhoi da basic screen and treat policy haibadi screen tawga akhoi da perfect tool lama treat tawbugi tool lama leiba haiba singsi cancer screening gi criteria sing haibadi doctor hojiki cancer laina makhal miyam le skin cancer blood cancer or breast cancer adu si miyam simrakta doctor na haibagi matung inadi yamna maru oiba public interest oigada public it should be major public health problem leading to the economic problem impacts in society da impact labor samna har kanda khoi gi gallbladder cancer natraga leukemia gumai moise amna rare oiba asigumba cancer se koina screen tawraga su akoina paisa thadagi baduna henba samna kana government gi screening program ma leire na khalasi auda koina yamna common oidaba cancer ma screen tawna honaga mi lakh ama tawrakanda mi 10 kaktang akoi positive oina phangagadi madu akoina screen tawrubagi artha leite adubu common oiba cancer lungs cancer dagi nupa da prostate cancer aina hajigiba breast cancer cervical cancer siumba sidi akoina mi hadi cham natraga chani tabu matunda su ishoidna mari manga sum nagal le hitare aduna moidi yamna kanai aduna common oiba akhoi real public health problem oibase masibo akhina cancer screening da screening program gi manung da khone chalhalle doctor hojiki doctor na screening program gi manung chanhali haibaje masi government gi screening program ogidori bra traga atay topa private hospital di moi tawjage haitaraga di masi gi screening gi options lairam gadra masi ekhoi gi screening gi option ekhoi lai aduna masi gi health talk sisu thamjabane di mainly screening sida focus tawna ba haibadi akhoi haibadi cancer is preventable du naina thamjaningi se haibadi akhoi
hepatitis B ama kapaga natraga akoigi huina chikpa ju rabies kapaga ngak thukpa yabase sumaina akoi cancer su ngak thukpa yai cancer is preventable adugi kenoni aduga akoigi Joyshree na hangbigi ba akoigi heta akoi normal people amna screen tawa yabra haise yes that what we they should do habdi moina doctor gi habdi early stage ta ngai khangdok kadabne ba doctor late stage ta ngai bim hot moina health akoigi health providers sing manak chatlaga whether it can be government or private they should go and they should go for the checkup habdi anna leina layung lakping is the check torga moise khangdok hogadabne adagi doctor ngasi akhoi khanajar kano screening je maru oina nupi oibasing da yamna toina thokan ba number 1 cancer breast cancer gi matang do oibani na doctor de mathang da khangjaning basi breast cancer gi signs and symptoms sing je kari kari leibagi haba do khangjage ihan han bada most common akoina thengnajabase akoida lump in the breast habadi koi breast tissue sida akoigi apombo ina thengnabse 70% tang apombo ina leibase ko habadi akoina khutna akoi number matam sida akoigi mapalom da nataba manunglom da tangdeba mapalom manung sida akoina koi lamp akoina yengbadadi udaba yaiba ko adubo akoina khutna namaga yeng kandadi habadi tangaga leiganeba tangaga leibasida akoina kaigumba akoina 1 cm dagi hena piagadi madu akoina khutna namaga su phangweba aduna 1 cm dagi hena chawragadi akoina khutna nambasida phangane haitare akoina doctor gi term da palpation hai aduga breast examination su kawi aduna masi akoigi sign amani aduga most common sign ni aduga ani shubuda akoigi nipple discharge ko nipple discharge akoigi khomjin dagi akoigi mahi tarak masida ko natabida adum mahi tholak pase makhal ahum leigani common oina ko ihan hanbada akoigi chumna akoigi miron bisingna thokleiba sangom se sima leire number 2 da akoigi greenish discharge saibam leiko green color oiba aduga number 3 red discharge aduga akoina huzik cancer da yengadoribase huziki red discharge tune yengadoribase habdi akoina khomjin je mention ba matam da red color akoigi oiba akoigi nai gumba thoklagadi madu akoi breast cancer lei re haibagi akoina jingnaba gi sign amani na tel sign of breast cancer hairga su khangnai masi aduga ahum subda akoina akoigi komla makugumna akoigi thagatlaga akoigi tuhawg da akoigi fazna tuhawg se akoi orange pill like appearance hairibase aduga masi akoi medical term da hairga de pudi orange hai akoi skin se akoigi normal oin leigada thagatlaga komla maku dongna leibase Haji nipples area da orgadoribra natraga like the whole breast it can be anywhere akoina breast se mari thokna quadrant mari thokna khaidok se aduna anywhere in the breast haidi nipple gi jaga do ibasu yai mana leiriba breast cancer se akoigi makha da leire hagadi madugi mathakta oiganeba mathakta leire hagana adugi mathakta akoigi skin changes lakaneba hairiba singsi akoigi early signs and symptoms ni aduga loinana akoigi segakta mi ka bana akoigi segakta pombase haibadi simasu akoigi breast cancer gi signs and symptoms ni manungda chalne adai doctor hoji panbigiba sign and symptom myam je mi ka bas yaur hare suppose left breast the cancer lay targadi mi je oirom do ina karak to ne ko mane kam first oirom da han karak kane hetale the yet organ yet to ina ka yet to ina karak kane ona adagi doctor hoji kano magi kano discharge adagi skin da magi skin ge texture kumba the changes lak pa je asi mayam je lak ta bida adum mi ka ba khatang ju leiba jala masi akoina adum clinical akoigi practice ta thingna sei haitare occult breast cancer haina segakta di ta akoigi breast di normal oiba aduga segakta na akoina yengba matam da akoigi segakta pum leraga axillary lymphadenopathy kawi doctor gi term da ko masi gum se adum thokta bana te haitare adum thingna sei haitare breast di completely normal oiba adubu huziki hairiba segak sida yeng kan mi ka ba leibase yam real ba phawo jala masi mi ka ba si akoigi cancer oiragadi masi nagande adu atopa leina haibadi breast nabaya ba akoigi tuberculosis haisisu nabaya adu icham chamna akoigi infection tawraga su akoi segakta mi kagane ba aduna haiba singsi akoina mi ka ba khudimak aina thamjaningadi masi cancer natte aduga akoina breast ta leriba pumba khudimak se si 70% je akoi kaino ne ba cancer oide ba
only 30% muk cancer gi chance oeba ona idi ima ibel singna akhona khangbigadabadi akhona breast da pom leiraga su akhoi gi kahini 70% haidi hum saruk cha da humdradi akhona afaba oigani haibdo masi thamjaningi aduga masi further akhona test tok pigadabane adagi doctor hojiki doctor nadi sign and symptom ya mostly physical oire adu si nataba atei topa lai hau kumba adagi hakjang sondharak kumba asikumba symptom su layam gadra lay masina akhona late stages ko iko haibadi akhona aina hojik panjagri base akhona breast dang confine toba symptoms kai ni ko late stages ta hairagadi akhona breast se akhoi khwai naknaba organ thirakani number 1 da hojiki segactomy ka ba haibase axillary lymphadenopathy haina ko iko masi akhona segactomy karakpa number 2 da khoigi lungs ta khoigi changsingra kans ta khoigi sor honba warakpa e over yaurakpa adagi khoigi ahum subada khoina liver da changsingra matung sta khoida ikhang khangdana jaundice sector pagumba aduga liver se fail oirakpa aduga mari subada khoina brain metastasis ko brain da changri khoi sandokhi batargadi khoigi brain cancer dongna chapana magi layong se lerkaneba haibadi monda kok ngawba oningba chaning thingbu phawdaba loina aikoina monda akoigi breast se akoina saru da su kana to chang akoigi marata sin khibi ya hetare saru da marata sin khiba tar ga de akoigi khwang na ba kashu togduna akoigi mi se akoigi khwang na boina nangi nak akoigi doctor gi nak ta laga madu phajna akoina layeng bi drug phajna thoroughly clinical examination tawdra ga di masi khwang na ne sum doctor na pain killer khar sum thar tawraga aduga breast se check tahudabida adumaina tawragadi masi akoina masi kanba ngamoi haitare ana khwang nai hairaga su kai maramgi nabno haibadi breast cancer do metastasis oibra haina akoigi yengadabane yam ngai doctor doctor hojiki breast cancer ji yam sathi ba laina ni na masi gi screening tawbosi yamna darkar oibani na doctor na breast cancer breast screening gi importance se masi si kitang highlight tawbina ba haise ke masi akoina cancer breast screening tawbusna akoigi mortality rate se sada humfudi handa haleba miyoibada akoigi cancer na abugi si cancer breast cancer na sibagi sada humfudi 60% handa haleba cancer screening tawbusna ko adagi amuk haidi akoina khangba yaba point amana 1.38 million female suffer from cancer ko every year worldwide adugi marakta akoigi 46000 deaths kumbadi layeba ko aduna akoina masi akoina 1.38 million cancer sinare adu sibadi 40000 muktaneba adu kaigino hai kanda akoina breast cancer screening se timely screen tawraga phajna prevent early stage ta prevent taw ngambagi neba 1.3 million narga mi lakh ampau si handaba ngammi se haibadi phajna screen tawraga akoina early detection tawraga completely cure tawbi yaiba stage 1 and 2 the 100% curable oi haitare 100% adu example oina thamjarabada akoigi breast cancer se akoina akoigi medical term da Angelina Jolie effect haiba ma leiko akoi film star Angelina Jolie do khambirangune na khalle ma se akoigi magi pokpa magi mother duga my grandmother se akoigi breast cancer na narga sigiba adu ma se akoina breast cancer screening tawu matamda akoigi gene testing BRCA1 BRCA2 haina leiko gene test tawu matam se ma se positive oiramba ko aduna nabagi chance yam wang isoidana narga dawa aduna ma se akoigi bilateral prophylactic mastectomy ko akoina breast cancer su anadring is the breast se lokthoga akoigi implant oina hapaga leisin na ma se hujik akoigi breast cancer nar ro hetare adu bhabu matik chawkhat le hetare akoigi breast cancer treatment gi kanabase aduni adu doctor yam nungai je doctor na pambi hibada worldwide na yam wang le Manipur da di masigi rate se kyam wang bagi breast cancer da gi naba nupi sing se Manipur da chapchana haiba ngamdaga su khwaidagi common oina naba si breast cancer oiramgani haina thamjani maramdi akoina chahi ahum mari gi mamang da khwaidagi hena common oiba nupi sing oiba cancer se cervical cancer akoigi angang khau machin gi cancer si oirame adubu hojikti akoigi hairiba screening test me am thoklakpa cervical cancer gi su pap smear gaina akoigi human papilloma virus gaina test tawe aba dagi human papilloma virus vaccine gaina sahi se akoigi kunmathoi gi mamang da akoigi kaphau ba haitare ne aduga cancer se nahandaba awareness wangakpa as well as akoigi hygiene of the females masi yam phajna hengalakpa ko sina yamna akoigi
thingna akhoi clinical practice ta thingna jama matam da akhoi gi nupi se yamna aware oi re haitare hujiki akhoi gi kano sigi akhoi gi cervical cancer gi maram da di ko aduna cervical cancer je handaraga akhoi breast cancer se sida focus tauba haitare ko breast cancer sina khwai gi hena yamna chap chaba data laitraga su masina khwai gi common oina oiring mena hamda thamjani yam nungai je doctor matang soida break ma logisi matang soida break ta logjege break ki matung da doctor Manoranjan Laiphrakpam gam ka hana wari sana duna breast cancer screening gi matang da khamina kishi break ki matung da amuka hana taram nokchari doctor na break ki mamang da cancer screening gi importance ki matang da haibi khre adu mathang da doctor de khangjaning basi screening breast cancer gi screening tawbagi makhal singse asi ju khangjage masi akhoi chorak na makhal mari thona khaidoi ihan handa akhoi clinical breast examination ani shubda self breast examination ahum subda mammography amadi mari subda MRI ko ihan hanbada gi oina akhoi clinical breast examination harisina akhoi gi health care provider natraga doctor sing ko sina akhoi gi female singi breast se akhoi gi screen tawbiba ko hairiba ngisai ina pa muang da panjagriba signs magi laina layong sing signs and symptoms atang apomba leiba segaktami ka ba adagi ore akhoi gi nipple discharge leiba adugum se leibra hina check tawba ko masibo akhoi clinical breast examination hariga khangnai ani shubda akhoi gi self breast examination masi self breast examination habsi kari no hairaga di akhoi gi nupi obi singna akhoi gi tha khudingi ko every monthly khudingi moina tawjagadaba masama thonda tawjagadaba masagi breast akhoi self examination tawjagadaba example akhoi gi yet thangba akhoi gi khutchin akhoi oi thangba breast akhoi gi with the pulp of these three fingers ko akhoi dial of a clock technique haira akhoi ghari se akhoi yet lomda chatlidna adumaina akhoi gi breast tissue sing se loina sunaba akhoi gi sumaina namaga apumba leibra haina yengba ko aduga haidi adu sumain sum tapna sum namaga yenga roibda akhoi nipple discharge so yengba masi akhoi self breast examination aduga chapma akhoi oi gi khutna akhoi gi right side breast dial of the clock technique se taroga akhoi jaga khudmuk dial of the clock technique se sina imaram se jaga khuding se miss ta hubdana bane adu anti clockwise chatke judum ya adum yadi ya adu standard oina akhoi masim thamba akhoi takpada haidi line na ba ko adumaina adum thambane mathak makha chatlaga su kasu kaideba ada hai akhoi tissue mem se jaga se miss tawdana ba haitare adugi keno ni aduga akhoi gi ahum subada akhoi mammography ko mammography haisi akhoi kaino hairagadi akhoi gi x-ray of the breast ko akhoi na chumna akhoi gi thabaki x-ray lawbas di akhoi gi one dimensional view khuttaneba sidi mammography is three dimensional view oir kaneba x-ray se lawba matam sida mathak tagi amu film se kapa aduga somna kan akhoi gi medial lateral hai ko somna kan dagi akhoi gi haksang gi mayai sidagi ko somna kan sida kapa somna kan size dang kapa aduga three dimensional image 3D picture ma create tawba sina akhoi gi ngisai gi clinical breast self examination amadi clinical breast examination da akhoi gi ngisai gi 1 cm dagi hena piga deina akhoi palpate tawden haido adu uba phangduine ba adu dagi hena pikpa even 2 cm akhoi even 2 mm box akhoi yam line detect tawba ngam tare mammography da sinarga aduna masi yam kanaba akhoi gi tool lamani aduga mari subada akhoi gi MRI ko masi akhoi MRI WHO protocol gi matung na di MRI se lai ado masi tasem har kan da ina sungsai panjagri baduni screening test among oige harbadi akhoi gi it should be low cost feasible adegi acceptable to the public ko aduna akhoi masi India da di masi akhoi ultrasound oina season haitare aduna masi akhoi screening of the breast ko akhoi mammography ultrasound oina breast su yeng biya ta ultrasound akhoi breast cancer screening da season biya haitare adagi adu sunatna mammography gi akhoi kanaba se akhoi gi kana tawba haitare mana akhoi gi three dimensional oiba adum anta detect ta hubusneba aduna screen yam thuna akhoi gi early detection ta horaga screen ta hubusne haitare ado doctor hojiki breast cancer screening tawbagi magi advantage ti leire obviously hadi cancer na da khangdoini natra ado magi disadvantage su leibra habu ju khangjaki madu leitaba natte advantage ta hairaga de akhoi yam thuna khangdokpa ngame de akhoi email sing akhoi pakhatna I apomba se cancer ra haina chingna leibdo test se tawthoga di cancer natte haibuduma khangaga di akhoi psychological benefit mayam leiduineba adubu magi disadvantage hairaga di akhoi mammography se tawba matam sida akhoi magi akhoi false positive na leiba akhoi false positive haibasi kaino hairaga di akhoi
lainadi akhoi naadaba adubu mammography sida akhoi naare na positive oina pisalakpa aduna moida hena mi pai hanba pokpa haitare madugi percentage se around akhoi 11% muk lei haitare haibadi mammography pagadabiba radiologist yamna akhoi yam expert oigadabneba haibadi mana soina report se piragadi false report pirakpa taragadi akhoi patient ji mi pai hangaduina haitare aduna adu number 1 point adu false positive haibasima leini aduga number 2 da khoi false negative leina di naraba adu mammography ji normal oina pirappa adi ma adi kisu tawdre breast cancer si nadre haina leithone haitare aduga after some 3 months natraga 6 months da khoi gi haidi stage 1 2 sidagi yamna khoi gi 3 yosan gi ba laing mangam da gi stage thakta lakane haitare auna masi akhoi gi magi advantage amadi disadvantage leita badu nate toigum sung masi lei haidina su kuna mammography tawbasina akhoi gi 60% mortality rate handa halli habasmadi proven fact ado hairi bozi ki mammography tawbagi magi demerit sing hai tare hojiki false report piri baze masi maru oina hojiki machine dugi wat panara natraga hojiki radiologist na haitabana oigadabra natraga masi adum maram laitabida adum thokpa oibaza masi maram ama lei ko ihan hanbada akhoi breast tissue ihan number 1 point da ko breast tissue yamna dense oiba pot amaneba sometimes akoina phasana tawrabokta mammography je phasana lawrabokta akhoi akoina detect tawdaba lesion adum lei haitare na number 2 point da akoina operator dependent mammography lawriba mi do x-ray technician haigadra adu mana technique way of technique mana lawriba gi technique number 3rd point da lawriba akhoi mammography gi report piriba radiologist ko haibadi masi amna toina si akhoi gi yengba mammography se chama channi thamada yengba adugum yamna expert among oigadabneba aduna haidi aduna operator dependent ne masi aduna false positive false negative laibane hetare aduna aduda su akoina doctor sing natraga tension da taina kana tawai aduda su natabi nang saiba breast tissue sem dense oiba pot amane aduna akhoi mammography se karma matam da tawdage na hairaga de akhoi women above 35 years khatani ko akoina WHO protocol gi mutungna laizaribasi kaigino hekanda 35 years ki mamang dadi women gi akhoi gi breast tissue se yam thaba haitare aduna mammography lawraga su akoina uba phangdaba aduna 35 years ki mamang da mammography tawbagi kanaba thoidok palaite aduna lei taw cancer lei ga suma khangba da waganeba aduna before 35 years tadi moina akoina MRI oina tawona haiba ada adubu akoina Manipur gumba natraga India gumba dadi MRI gumse oibanina ngamdabna akoina ultrasound joina sinaba ko before 35 years tadi akoigi ultrasound sina hena clearly ubangameba breast ki akoina breast da akoigi stromal component haibama fat component haibama leba before 35 years tadi akoigi stromal components ne hena yamganeba after 35 years na akoigi fat ki saruk sina hena yamakanda akoina clearly oina ubangamba haitare aduna masi akoigi operator dependent ni adagi magi akoigi kano mayam akoigi advantage disadvantage leitaba nate aduna akoigi breast akoigi kano piba matam sida akoina mammography je piba matam akoina BIRAT scoring haina leiko breast imaging and data reporting system na 0 dagi na 6 fo mana number ring ama pirakane ba ko mammography ma yeng matam da 0 is na inconclusive haibadi masi mammography ngaso masi ai breast cancer leibra leitabra khangma ngamdreba adagi 1 haisna negative ko breast cancer leitre nangse kaishu chingngai leitre hairni adugo 6 room da lagadi maje proven breast cancer nena adumaina lakaneba ana akoina mammography da chingnaba akhoi leiragadi akoina biopsy tawba ichamchamna biopsy tawba adi mai tissue je lokhoga ichamchamna akhoi yatum amana akhoi fine needle aspiration cytology harise chamcham akhoi chingnaba leiragadi ko akoina cytology tawbi kana tawbi ba haitare akoina yetumna thinjalaga pombasida akoina magi cells akoina kana study tawba haitare cham adumaina tawraga akoigi clinical examination triple assessment haiba masulai ko clinical examination sima phasana tawbiraba number 1 da number 2 sida akoigi hojiki screening mammography se tawraba number 3 sida FNAC ga punna ahum se tawtardi breast cancer se 99.9% akoi detect tawba ngammeba miss tawbagi chance leite haitare on tul ahum se combine tawgadamneba aduna ne akoina breast cancer se akoina yamna line screen tawba ngamlibasi yam nungaise doctor ado doctor mathang da khangjaning baji hojik population based screening asigi matang da su khara thambina ba haisege masi akoi akoigi national health mission gi makhada amadi ayushman bharat scheme gi makhada aikoina manipur da su ko NCD cell
state health society Manipur gi makhada akoina population based screening of common cancers masda yariba cancer se akoina breast cancer ne aduga cervical cancer amadi oral cancer ahum si yaholle kaino da moishina khwaidagi common oiba ko aduga hariba sing se akoina population based screening hai siga akogi doctor da anabana laga yeng se akoina opportunistic screening ko population based screening hai sna akoina yumthong chatlaga akogi yumkok thiba aduma census ki thiba anabaduna lakpana taba haidi healthcare providers na yumda chatlaga ko akogi masse akogi kana tawba akogi cancer narabra hina detect tonabagi program akogi yamna kana chathajari Imphal East Imphal West Bisnupur Thobal da masi akoi training assessing train tawraga akoina akogi hariba akoi questionnaire me am se yawba ko details me am history me am akogi magi personal history family history adumaina cancer ahum sigi kano me am se signs and symptoms aining se hajagibdo adu me am se yawba akogi form se puraga akoina asana hoguziki sahi kunthra dagi sidadi mo akogi misaina kunthra manga hajagibdo ko sidadi sahi kunthra dagi henba mioi khudimok se ko akoina kano tawganeba haibdi loinbak moise akogi aadhar card pi badu maina khun loinbak khumjal laga data me am se khumjal ngani aduga chingnaba leiba sing duna akogi asaduna akogi ANM da report tawkaneba aduga moise kona hospital da puraga ANM duna akogi ay hajar ke akogi tablet magi huzik piri ba keno se Ayushman Bharat ki scheme se akogi ANM have auxiliary nurse midwife ko sigi akogi nurses me am se akogi mana akogi nisagi collection tawriba data me am se akogi huziki tablet sida enter tawduineba enter tawro matung sida mana chingnaba me am do khana akogi PHC gi doctor de refer tawrkaneba ihan hanbada ko PHC gi doctor sina khoina mana akogi PHC da di mammography gi facility natraga ultrasound gi facility leitabani huziki aina ngisai hajagi baduni 70% si akogi benign habdi aphabani cancer natina no isam chamba pomba mo orimba sueba nai chabo orimba sueba hadi mi pairaga leibdo adugumba dudi mana PHC gi doctor sing yam laina khangdoga chingnaba singduna akogi CHC gi doctor dam thaba adu CHC da gam dakan district level dam thaba district levels dam dakan akogi state ki referral oiba akogi jenim samadi rims da leiba akogi onco surgeon singna akogi hariba patient sing chilaying binabagi scheme kuina kena tawjari basi government gi scheme program se screening population based screening masi Ayushman Bharat ki makhada kana tawjabane yam nuai doctor do hangjaning ba koi wahang di mayam lai du matam je loisalak labani na program masi matang shoi loisan batare do doctor na dong chilaba matam kai thokbitna Chandel degi sida lak tuna yam kupna thambi screening of breast cancer gi dam matang da adu gi damakta doctor bu haingai leitna thagat pa phone rokchai thank you so much thank you Nasigidi Impact News, Impact Headling for a Healthy Manipur program asi matang shwaide loisalakle mathangi episode ta atopa laina magi matang da doctor atopa pujaduna lakchegi haraga nasigi episode asi matang ashwaide loisanjarage thank you